ꯃꯅꯤꯄꯨꯔꯗꯒꯤ FMR ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯈꯟꯗꯣꯛꯄꯗꯤ ꯑꯔꯨꯕ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ RPI ꯊꯧꯕꯥꯜꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯏꯊꯥꯏ ꯂꯐꯨꯐꯥꯠ ꯇꯦꯔꯥ ꯁꯦꯛꯃꯥꯏꯖꯤꯟ ꯑꯃꯗꯤ ꯎꯆꯤꯋꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯦꯁꯣꯔ ꯇꯔꯥꯝꯅ ꯑꯣꯛꯇꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯅ ꯍꯥꯏ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯟꯇꯔꯅ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯃꯅꯤꯄꯨꯔꯗꯒꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯦꯖꯤꯝ FMR ꯂꯧꯊꯣꯛꯂꯦ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ FMR ꯆꯠꯅꯔꯤꯉꯩ ꯃꯇꯝꯗ ꯃꯔꯨꯑꯣꯏꯅ ꯀꯨꯝꯖꯥ 1980ꯗꯒꯤ ꯀꯨꯝꯖꯥ 2002ꯒ ꯁꯨꯞꯅ 4 ꯐꯥꯎꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯃꯅꯤꯄꯨꯔꯗ ꯀꯤꯂꯣꯃꯤꯇꯔ 90 ꯐꯥꯎꯕ ꯆꯪꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 13ꯇ ꯍꯟꯊꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯀꯤꯂꯣꯃꯤꯇꯔ 90 ꯆꯪꯁꯤꯜꯂꯒ ꯂꯩꯁꯤꯟꯈꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯀꯝꯗꯧꯅ ꯈꯟꯗꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯔꯨꯕ ꯑꯃꯗꯤ ꯑꯣꯏꯒꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯁꯣꯏꯕꯁꯤꯡ ꯑꯁꯤ ꯌꯦꯜꯍꯧꯃꯤ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯗꯨꯅ ꯃꯁꯤ ꯁꯦꯝꯗꯣꯛꯅꯕ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯕ ꯆꯪꯏ꯫ ꯍꯥꯟꯅꯗꯒꯤ ꯁꯣꯏꯔꯛꯂꯕꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯁꯦꯝꯗꯣꯛꯃꯤꯟꯅꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯔꯥꯏꯠꯁꯤꯡ ꯆꯞ ꯆꯥꯅ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯄꯥꯟꯗꯝ ꯑꯣꯏꯗꯨꯅ ꯃꯗꯨ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ FMR लौथोखरे गाय मैम हाइबी ताबिरमगनी फ्री मूवमेंट रेजिम लौथोखरे गाय हाइबी ताबिरब्रमा किलोमीटर 13 ने चंग यारमिसे अतोप कंट्री दगी इंडिया दा मणिपुर दा किलोमीटर 13 ने चंग यारमिसे 1950 की मतम क्या यारमी खंगा चंगबु चंगंदे मा 1950 दगी 2004 बौदा किलोमीटर 90 चंग यारमे किलोमीटर 90 वजि लोरेबा अदुना किलोमीटर 90 सु लेरे मपान नारो न चंगलक इलीगल इमिग्रेंट्स मैम से चंगबदो दु यारबनिना हेक्ट चंग याबो चंगंबने बेक्ता 1969 के गेजेटा चुरचांपुर की खुन से ममा चनी मरीफुनिथोई लेये 282 ngarang nahanda 2023 की मिनिस्ट्री ऑफ पंचायती राज की चे थोलपद चुरचांपुर की खुन मसिंग से 842 अदु क्या हेंगलमे चौना हुंफु हेंगलमद्रो दुमाने चुरचांपुर नते कांकोपी दसु चौना की मथक तेनोपल चनी चौंगी मथक मसिंग थिंगमदना एब्नॉर्मल ग्रोथ ऑफ विलेजेस से फजन लेना मेबमा